Hi ma'am. Itse hayeng tangayra male. Ado sumaina itka mari lainana video mate amasum semjaningdana sum wafam ama ani khak ai sum thamjagena sum video se semjarak pane ado itse it aibadi fataba it aise fataba singse loina thaduaga afabagi maikaida jangsalak paibani aduna drug yon bami magi itse magi saruk yaude drug chaba mi itse mai saruk yaude mama mapa da thaksi hasinai driba ngangani ngangoi khangdriba aduguma miyoi sing duso makhoi gi saruk yaude adagi nupi na hada karanta riba nupi koiriba nupi koiba haibase islam dane direct haram ne ba atopa jati koibadi yam lamna thamko ngahak isagi jati ne koiba nungsina ba unaba restaurant chat pasigi se haram ne ba Quran da direct na koina na taba direct Quran na thinge ba nungsina ba se nang pa madi chatlo hairo aduga nika solo aduga purga lao sini haise nungsina dana wari sana dana hai hello tum ba chara ba adu adai ne khoige pung tama thoi dai di hawra ani karan si tara phodi chumna sasanna mani wari se dai tara ma thoi dai di hawra ni karan adagi restaurant chat kani alana thingi se yam chum da braba nuksina ganu pa madi direct ahalla man tharaga nika solaga law herse alana akhoi damakta sembiri bani yom se digi batik chum bane si haibe inda badagi ne banga si angang yaw khrega dagi chien khrega nuksina ga lawram drega aduga da gaina crime ama thoktra se alana haibe si illagadi thokadra sum tok thoi ba crime aduna sigi topic sida chatlagadi yam sangkhrani nga sigi ai nongma phajana ai haizarage sigi matang sidi si yam sangkhrani nupi ko samna hairabada nupi koiba haram ni islam na sungya hek yade aduna islam ne yada thabak to adum tawr agadi crime thoga kani khana saina badum thola kaneba aduna ai khoi alana haibe insi hana toromoga su inshallah ngasidagi nupi na hada natabam yeng yeng oisi adagi aina pame noina nuksire pame khallo halaman thabiro adunika solaga dum lobiro yadre alhamdulillah atopa miyeng biyo ko aduna aina hainingi side muslim gi oigera natragana muslim nataba atopa jati singdo oigera harau kumai lakpa matam dane aikoi gi imung duda mama mapada natragana nupina mapuroi bada ngamoidaba potlum nan sanba awabo hanba migi da adu laikre phi nangna si phi si leiri si migi leiri sina aduni adane na sum migi thangna basing duga neighbor sing duga sum compare tawraga leiba masi tawbiganu kai na lak piba phi leirasu lak manga piba leirasu atopa mana lak tara piba sela adi adu amak layu haiduraba aina hiningi di kwai dagi best se penthok pa haiba ima ipa na natragana mapuroi bana magi ngamjaba khara tawrido aduda harau penthou sidagena faba leiteba mana ngamjaba dune ba tawrise miga compare tawruno ba adorga dis punchi life to sunung nuaina leloiba aduga harau nuaina itse pangthokna ba ai ngamjaba khara do adu leiragadi leijadaba leiriba singna mateng pangu farasni pangba pangde yade ai leiragadi leitaba singda pangbase farasni pangdaba yadeba pida yade makhoi singda su mateng pango mingonda piba pangbasi so adugi matik wakhal sin nungai baneba aigi leiraga chaba setpa budi pibane hena amarom nungai ba kharasu leiba adu piyo aduga nangi mapuroi ba singna sin langi ba tawriba mana ngamjaba tawriba kharado adude pethokpa tambiyo aduga macha oiba singna su ima babada ai imana bagi adu lei ada lei ne tawraga polum yam nan sanbai thabak se tawbiganu nakhoi gi damakta harauna ba ima babana tawbiriba kharado adu de penthokpa tamu aduga harau nuaina alana yaba mongda alana haiba singdugi niyom singdugi manung channa itse pulapna pangthok mina boi sanu haidna ai mapuda thawni jari aina sum bhapna saraga haijan banate mayama thengnareba nupi se mapam chatlam dai daga
सिबु कना पुनरीगे हौजिक सिबु कना तौनरीगे हौजिक सी हौजिक चटनाद्रे सी तौद्रे अदा तौद्रे न माइ नुपादुनदि माइ नुपीसे यम हराउजरनी खल्लगा माइ ngamजब माइ कैपेसिटी माइ बेस्ट लेवल दनेबा पुरगा लाइबा पोचिजे अदु नुपीदुना कैसु लैतबगुम लंगथोकपा चाइखाइबा सी पुरगा चटलोय तोथोअगे चटलरोयगे आई काइना तौरगा नुपाना अचौआना पुरगा लाइदो कैसु भेलु जु थंबिदबा पोतु लंगथोअगा कैम भेलु लेसोय हनबा अदुगा नुमितुसो नुंगाइना लेनखिदबा मासु मथा सारे मासु सारे मयुमसु चत्रे सुमाइना तौरगा सुगुम्बा थौदोकसे थोकपा इमुंग कया मै थेंनजरेबा